Yang me music tam torban ni se mai maro oi thana ne jiti wa culture fazana leire Manipur se nusi hai ojiti amat lam je hangandre ba aduna ne sasan thadokna ragumji sasan gi damte sajik ngjik ma thana na ba okoi gi ju sana na ba tongana semba mathau ta planning ama to tao sang tao hoi tao chân rồi lưỡi lưỡi đấy as feel hết nước chi hết nếu mà cái đó chính giáo bị bàn tàng cái đó mà khôi cái gì chính giáo bị bàn tàng cái này gì mà lấy mà holy đúng không rồi mình wow as hai này đấy Lamlai Kendra sẽ mikap thôi hay này rồi Lamlai Kendra nó chalo hay unih Lamlai Kendra cái chalo Lamlai lối này sẽ mikap thôi yung na khoi na chana na ba sahi ma gi dakar le posting je khoi loi puthok cha gi planning du hau ra bani si yung view si da mayam loi da si da humang thoe hakchang da kaisu leina le roi khoi ana ye kaim le roi ba mayam nukti gi sumaina chang na exercise hoina mana masing ai gi chana na ba ai chai su du aphoba chinjak pijara kan da na tro ai gi chai su du machang ba mi hoi du se Mahamantri, All Manipur Kisan Sangha Mahamantri, Mahamantri, Hai Tare, Peta Modara, Mingo Panjara Bada, Mahimarong, Pujaraga, Farmers in Puning Tokat Poina, Gamzava, Mahimarong, Department, KVK, ICR, Cow, the Horticulture, Agriculture, Singmadu, Adugumadu, Adum, Sahi, Mangatarasitum, Le Platana, Adum. Khoi tengbang jabani angam ba daita log jabani adunani sumaina hangi ba mayam ji am pak sauri amna marang kaina hangi masi mayam ji punna akoi hanghallagum ji Manipur gi population jingji gi chaba kona na ji Manipur gi pedilen tha taruk tre hangi se triple copy integrated farming organic farming natural farming tawna bidamte A to Z formula leijare lomi khoi da leijare scientist mayam leire khoi gi makta mateng pangbin bidamte ICR cow KVK Horticulture, Agriculture, Forester, mayamna singmado Forester ki tawba mafamdana Forester ki mahi ju lokpa madagi oxygen ju piba haying udo maxio ro kan sinna basu aba tongan tomba crop variety mayam ju thaminraga iramda Manipur mi lak kunthra khara hen base mi pan tangdana loina pothok isana wa culture je sagat minaraga hotna minarsi adu tanai khoi awon ba hongba mating leiba machang oiba aina mairik ngata oiraga oiminar se wo khalon duni khoina matam pommada asibauda lauraga angau bangum lauraga laksari singse mayam punna hojiti punjalaga tawbangam daba leiroi loi leigani karib da wani ngai leite yamda Manipur gi chinjak kaidobagi khoigi kai haitare mapalam dagi leiraga chadoinu loina bak thaba yai thaba yadaba leite lai leipakni leirei pakni ima leipak Manipur kang leipak thaba yadaba pambi amta leite sem komla ko adagi tongan ba ko boroi more boroi ga loi thaba yai more China gi keno thaba yai Kashmir gi sem thaba yai Arunachal gi thaba yai loina thaba yare hojiti Manipur da chana da amta leitere makan ko dingi thaba da loina sunaraba iramda Manipur asaba kaina ju sadaba kaina ju ingdaba medium climate amada leibani na loina bak thaba yaeba aduni aduna mayam punamak wakhan ta minasi aran ba wakhan da negative sense da negative comment pi birakanu mayam nasu nusi chanana akhoi iramdagi Manipur population leiba mayam ji chana thangna ba konana ba akhoi punna puthok minasi chahi chupama punsi chupama lifetime haiwa pham thamjari